Ngarang nungdaru phongkiba pandangi pauksedagi maruiba pau khara khangatjiraga miyamda khulol tamjige pre-primary oja laupagi thawrang desamna thingjingkhre oja ohelaba matok mathok taba machaksin kona hapjinge haibachidi education bo khunggawnaba thawongni state asida National Council for Teachers Education NCTE na sakhangba training center hangdri phauba pre-primary oja 1940 lawba yaroi athingba thamle mathau masak khangdaba education department gi commissioner amadi director thabak laukthokadabani haidokiba wafam nga pangamdaba education minister portfolio hongdokpiro natrabadi manipur gi education sector asi laikha takhiduna khunai mutkhiba yabagi fibamda leire hana Democratic Student Alliance of Manipur desamna phongdorakri kwa kaithada laiba mahailup asi gi mayai loisangda ngasi paumi unaba amada desamgi president mayengbam somorjit maitene phongdokhibada chinga khutka manadaba state lenga ki education department na samgraha shiksha abhiyan ki makhada pre-primary oja 1940 lawnaba chai asigi January 9 amadi March 8 da kangon sin hanjin semdoktuna nampuda oja lawnaba honariba asi mikhal mayagi langthakpani oja oireba matung mathau taba machaksin kona hapjinge haibachidi education bo khonggawnabani training yautuna doctor oiba yabanate asigumba mathau taba training yautuna oja oiba yade haibasi Right to Education Act 2009 dasu mayek sengna pallibani masiduna tuna New Education Policy 2020 gi matung inade imalonda mahai tapi tambina woba pham phaba mayek sengna yauribani maram achina asigumba taning tamang onaba thawung achi khudakta lepkadabani haiki mahangna makha taruduna NEP 2020 gi matung ina pre-primary oja oinabagi damakta NCTE na sakhangba training center da sahi mangagi course mathau tari aduba state asigi oinadi lenga amadi mai leinaba department na matam chana paikhapham thopa thabak thorong amata paikhattabana oja laubada taning tama onabagi thawong achi uba phanglibani lamdam achigi education sector da ahomba chawkhal khongthang puraknaba haiduna desamna leptana hotnaduna lakli asigumba jai achida khunai amagi yanglen saruni haribe education ba awama thakta pukhotnaba oja singna mathau taba training pibagi mohutta mikhal ge lang thaktuna namfuda oja lawnaba honarapa achimak laibak thibani masiduna tana desamna SCERT gi makhada laiba diet center amaka imaronda lairik takpi tambina bagi damak oja singbu training pifam oihanchi haina taksin ki bowa phom ngachi phawpa tabak to onthokuna namchinduna thamli hari loinina state achida NCTE na sakhangba training center hangdok tribawpa pre-primary oja 1940 lawnaba thoklakliba notice asi chanaba yaroi athingba thamle mathong huktaba pawtak piriba mathau masak khangdaba education department gi commissioner amadi director thabak lathokadabani chahi mari gi integrated teacher education program hangdokpa ngamdaba race nationalize tawduna subject cluster tawba ngamdaba amadi haidokiba wafam thabak to onthokpa ngamdaba education minister portfolio hongdokpiro isagi qualification ga chanaba portfolio oina paibiro natrabadi Manipur gi education sector asi lekha takhiduna khunai achimut kiba yabagi phibam leire hainasu mayengbam chomorjina phongdorakhi Naga singgi hak phangdri phauba keidaonungda mai leiduna chelloi NSCN-IM Government of the People's Republic of Nagaland GPRN gi marfu mangarak suwa Republic tegi tharam ngasi Nagaland ge headronda laiba council headquarter CHQ da pangthokre tharonga mai leiduna NSCN-IM gi President Q Tuku na phongdokhibada ngasigi yaifaraba numit asi Naga singgi puari da yamna maru oiba numit amani asigumba puari oiraba numit asibu aikhoina palan tawbaga iroinana aikhoigi constitution da leiriba masak thoklaba value adusu aikhoina ningsingba mathau tai aikhoigi constitution na Naga singgi thajaba amadi historical amasung political right ki khudam oiri maram achina Naga singgi hakki damak lanthena khiba thawai kakhraba mareipang ningba athawa singgi mafamda ikai khumnaba utpham thoi marebak ningba luchingba sing amadi ishona pibiramba aikhoigi famfam thokpa hak adu phangnabagi dama aikhoigi firalgi banner makhada langthena khiba miyoi punama ngasigi mirol ningsing phomthoi aikhoigi firana Naga singdagi kanana submunba ngamroidaba aikhoigi nation amadi aikhoigi saktamgi matangda punamak tagri aikoi puna amata oina punchina haliba asisu firal asinani maram asina akoi hauzik achumba political courage adu phangnabagi dama khongpham chenam lepa mathau tai
ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯒꯤ ꯍꯛ ꯐꯪꯅꯕꯒꯤꯗꯃꯛ NSCN-ꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯣꯏ ꯑꯃꯗꯤ ꯁꯔꯦꯟꯗꯔ ꯇꯧꯔꯣꯏ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯅꯤꯡꯇꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ꯫ ꯉꯁꯤꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯚꯦꯂ꯭ꯌꯨꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯄꯣꯠꯂꯝ ꯀꯣꯛꯈꯥꯏꯔꯝꯕꯁꯤꯡ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯀꯣꯔꯠꯇ ꯋꯥꯀꯠꯂꯒ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ꯫ ꯎꯇ꯭ꯔ ꯁꯪꯂꯦꯟ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯈꯤꯕ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯀꯣꯛꯈꯥꯏ ꯆꯈꯥꯏꯗꯨꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯅꯕ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔ ꯁꯪꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯥꯏꯆꯧꯄꯨꯔꯦꯜ ꯄ꯭ꯔꯣꯐꯦꯁꯔ N.G. ꯀꯥꯡꯖꯦꯔꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯀꯨꯂꯔꯤꯖꯝ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯀꯣꯛꯈꯥꯏ ꯆꯦꯈꯥꯏꯕ ꯇꯧꯗꯨꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯠꯅꯤ꯫ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯂꯕꯗꯤ ꯑꯆꯧꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔ ꯁꯪꯂꯦꯟꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯗꯒꯤ ꯀꯣꯔꯠꯇ ꯆꯠꯇꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯂꯕꯗꯤ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯔꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯌꯥꯝꯗ ꯆꯦꯡ ꯃꯇꯝ ꯆꯥꯅ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣ ꯃꯤꯌꯥꯝꯗ ꯅꯞꯁꯥꯒꯤ ꯆꯦꯡ ꯃꯇꯝ ꯆꯥꯅ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ꯫ FCI ꯒꯣꯗꯥꯎꯟꯗꯒꯤ ꯆꯦꯡ ꯆꯦꯜꯂꯝꯕ ꯁ꯭ꯇꯥꯐ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ KFMPD ꯃꯤꯅꯤꯁꯇꯔ L. ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯗꯒꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ FCI ꯂꯣꯏꯁꯪ ꯊꯣꯡ ꯊꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯉꯔꯥꯡꯗꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤꯕ ꯅꯣꯅꯦ ꯑꯃꯗꯤ ꯁꯥꯏꯀꯜꯒꯤ ꯃꯐꯝ ꯈꯔꯒꯤ ꯒꯣꯗꯥꯎꯟ ꯑꯁꯤꯗꯒꯤ ꯆꯦꯡ ꯆꯤꯡꯕ ꯍꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ, ꯀꯛꯆꯤꯡꯒꯤ ꯆꯦꯡ ꯆꯤꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕꯁꯨ ꯑꯀꯤ ꯑꯈꯪ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤꯁꯤꯡ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯂꯦꯕꯔꯅꯆꯤꯡꯕ ꯑꯃꯠꯇ ꯂꯥꯛꯇꯕꯅ ꯆꯦꯡ ꯄꯤꯊꯣꯛꯄ ꯌꯥꯗꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯦꯡ ꯆꯤꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯔꯥꯜ ꯅꯠꯇꯕꯅ ꯃꯔꯤ ꯂꯩꯅꯕ MLAꯁꯤꯡꯅ ꯃꯥꯒꯤ ACꯒꯤ ꯆꯦꯡ ꯄꯤꯊꯣꯛꯅꯕ ꯒꯥꯔꯤ ꯑꯃꯗꯤ ꯂꯦꯕꯔꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯒꯣꯗꯥꯎꯟ ꯑꯁꯤꯗꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯆꯦꯡ ꯂꯧꯕ ꯌꯥꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯆꯦꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯡ ꯐꯪꯗꯕꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯂꯛꯄꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯆꯦꯡ ꯆꯤꯡꯐꯝꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯕꯁꯨ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯂꯦꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯉꯝꯗꯕꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ꯫ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯒꯣꯗꯥꯎꯟꯁꯤꯡꯗ ꯑꯣꯄꯟ ꯁ꯭ꯇꯣꯜ ꯍꯥꯡꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯤꯛ ꯆꯥꯗꯕ CM ꯐꯝ ꯊꯥꯗꯣꯛꯎ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁꯤꯗꯕ ꯃꯄꯨ ꯑꯦꯂꯥꯏꯁ ꯊꯣꯏꯕ, ꯆꯤꯐ ꯏꯟꯇꯤꯂꯤꯖꯦꯟꯁ ꯏꯪꯕ ꯑꯃꯗꯤ ꯀꯥꯗꯔ ꯑꯃꯒ ꯄꯨꯟꯅ ꯃꯤꯑꯣꯏ 3 NIAꯅ ꯐꯥꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯝꯗꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ M. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯁꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯅ ꯈꯪꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ NIAꯅ ꯀꯥꯗꯔ 3 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯎ ꯍꯥꯏꯅ ꯍꯩꯔꯣꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯔꯤꯇꯥꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀꯟꯚꯦꯅꯔ ꯊꯣꯛꯖꯣꯝ ꯁꯟꯙ꯭ꯌꯥꯔꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯈꯨꯌꯦꯛ ꯄꯤꯅꯔꯤꯕ ꯏꯆꯥꯁꯤꯡ NIAꯅ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯁꯤꯕ ꯆꯪꯕ ꯑꯅꯤꯒ ꯂꯪꯗꯥꯏꯗ ꯂꯩꯔꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤ ꯃꯩ ꯍꯧꯅ ꯆꯥꯛꯂꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯏꯆꯥꯁꯤꯡ ꯑꯁꯤ ꯌꯥꯎꯗꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯅꯦ ꯇꯥꯅ ꯏꯁꯥꯒꯤ ꯏꯔꯩꯕꯥꯛ ꯈꯨꯜ ꯉꯥꯛꯆꯕ ꯉꯝꯂꯣꯏ꯫ ꯑꯊꯨꯕ ꯃꯇꯝꯗ NIAꯅ ꯐꯥꯖꯤꯟꯈꯤꯕ ꯏꯆꯥꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯂꯩꯉꯥꯛꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯦꯟꯅ ꯈꯣꯏꯔꯥꯎ ꯈꯣꯏꯁꯥꯎꯅꯍꯜꯂꯤ꯫ ꯂꯝꯗꯝ ꯑꯁꯤ ꯏꯪ ꯆꯤꯛꯄ ꯐꯤꯚꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯈꯤ꯫ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯅ
ꯁꯤꯜꯂꯒ ꯆꯠꯈꯤꯕ ꯃꯩꯔꯥꯒꯤ ꯂꯩꯂꯦ ꯑꯗꯨꯗ NIAꯅ ꯐꯥꯖꯤꯟꯈꯤꯕ ꯏꯆꯥꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ NIAꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯈꯨꯜꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ, ꯃꯈꯥ ꯇꯥꯅ ꯈꯨꯜꯉꯥꯛꯄ ꯐꯥꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯨ ꯂꯥꯎꯈꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯏꯊꯧ ꯀ꯭ꯌꯥꯝ ꯁꯤꯐꯥꯏ ꯍꯥꯎꯈꯥ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯈꯨꯅꯧꯒꯤ ꯀ꯭ꯂꯕ 19ꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯁꯤꯜꯂꯒ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯣꯗꯤ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗꯁꯨ NIAꯅ ꯀꯗꯔ ꯑꯍꯨꯝ ꯐꯥꯖꯤꯟꯈꯤꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈꯤ꯫